masi numit humni akoigi date 27 28 29 October 2024 da akoi masi artist tarana performance akoigi solo dance performance utli masi deista akoigi tongan ba sangstan sing amasung institution sing dagini institution ani di government dance college amasung Johara Nehru Manipur Dance Academy ni sangstan sing se akoigi Manipur State Kala Academy tigi akoigi standing committee members sing na koi handak chahi gi oinadi hairiba sangstan sing sida pirasi haina akoi sangstan nipan sing amaga ai hak ming panjage anoi sindam sanglen Center for Cultural Promotion Dance Drama Music Repertory Union Manipuri Jagoi Maruf Lianda Folk and Classical Academy Tapasya Center for Performing Arts Center for Youth and Cultural Activities amasung Progressive Artist Laboratory ni Manipur State Kala Academy na han boy na akoigi first Manipuri classical dance se sem mafam si auditorium mafam sida haiba tare Johara Nehru Manipur Dance Academy auditorium handak pangthok lisigi mafam sida 1983 da yan han organize tawjagi bani hojik 40 years down the line sida akoi myam uba phangbadi masina independent art form amoina lepaje uba phangi batsibu thoido hendona amukka hanna special attention akoigi hena wider outreach lehna bahaina akoina Manipur State Kala Academy na sina platform amo oiraga koi artist sing akoigi hogalak liba amasung laiba sing sida akoina sina khana naina ba hena akoigi akoi award apa natraga hena phajahna refine oena ba khona bagi akoina thodang si lejabani masida natana academy sina atai art form sing desu amasung akoi artist sing akoigi mayam kan hona jai handak desu akoi puina lep lo matungda akoigi honorable CM akoi in charge art and culture na gi akoigi makha dagi akoi se scholarship fellowship ki fund je akoi Manipur State Kala Academy da happy duna akoi athuba da akoigi scholarship fellowship so akoi kaujarakani loina na akoigi honorable CM gi makha dagi akoi ayaba pibiduna akoi na Tripura da su akoigi cultural series of cultural events sing akoi lakliba November thasida akoi pangthok jagani masida akoi festival of literature yauri adagi narrative art wari liba akoigi aduna tana akoigi memorial lecture seminar sing mayam ma pangthok jagani